Somdana kamdaudorimba Ningol na body massage ki mafam du yoragle Pirakli ba address tuso yum oiramdre motel macha mo oirami maming taba motel di natabanina ma de yum gumba aduga store gumba da pulap na moy amani na punsilaga kauribra haina khallubani yoraklabanina amadi kangla sa da fattabagi mami machet amatagi shamil fangdabana Ningol front desk sada car to lammi Kangla sadagi service lakpani su takle ID puthoglaga Staff tuna room number taklak tuna Ningol so stair mathak tuda karakle Ahum shuba floor dani lip system ga leiba natte Ningol room number 3005 tugi thong tuda kokok thillubada thong du lok leiramdre masu lok leiramdabadu da tabli changle bathroom dagi towel set panu pa ma thori Madu upata nupadu gi masak to khangle adudagidi ma chingnaba sohokre nupadu da hai Sir luxury se beauty salon dagi lakchabane side address pirakpa soiba oidoira yani somda langshin biyo soide haiduna court seat to da ahum chenba amakak thari duda makhutna tagle ningol su changsilaga phammi singkraba ningol nupadu gi maong mato Miding na yung dama kaino makhankrabani. Nupasi magi manaw pina yumda layringe karan tarakriba nupado ni. Nupado sumabu masakangam gani haibadi magi thazabani. Adubu mas amukso maong dugati mabu masakang dabadaw na sutori. Nupado sube to the famlaga laybado da makitang sauning bahorakle. Cherak to the nupado na. Haurasra. Kaiba. Body massage po. Kanada. Aingonda Ningol asawna mana paiba yakidre Aikoi salon service kidi customer nupa gi nupa staff nupa aduga customer nupi gi staff nupi na service tawjai pirakli ba car sida so nupi maming hapiramle yani staff amai khoi kaujage kaino ne ai thabak su yami hojik se noi gi staff nupa do amok lak pangai doribra ai gi thabak se kai oin ubige noina staff nupi na customer nupa gi body massage tawba yade hablai bro Mabalamdari nupi na nupagi aduga nupa na nupi gi tawnaribani ai seran thuran tawgadaba mi na tebema ai se izat yawtuba mi na te ko pairiba kat se ai ni hekta saba yaba nati sir hoine appointment lawba matamda pibiramba ID dudagi semjabane sori se sir hoine ne aikoi gi site gi mistake amata leba nate kadai yenge hairaga amuk so ningol gi manak changsilai yok phatringe ningol na kat to sofa da sat thamaga mana kra chathoi Masing mata doga hairuradi urau tharau khatnaningabani communication da gave khara lekibra haibagi kha chiktuna khanglobani Nupadu su sumsumari yetsinaraga nupi manak changdu hotnarami Nigo su khara chathoklaga wa pumna mak samjilaga room dadagi thokina bhotnabada bikina room gi thongdu toksinaraga mamangda fatchat khatlaga lepsilaga thingjinkre Ningol fada phawbi orabasu nupadu gi nature da mami pairai Proper maning halaga wangang nangangna Kaino somhina tawbirisiba yaragadi niyam nataba thabak tawnaroise naram chat aranba chatlaga nangai bu side hatu okhundu omba ngamdoba natamnina nang aphabadi oiroi nangna sumba pamagana sumba yaba misu am leibani somnani iba misu onare haina fingan miningoldo mipini pangal muknabada ngamaroi haina napal kariba mapukla amaba nongsado paisilei ningol sufat chenthoi aduga dressing table mamangda lighting oina khiliba flower vase su thak pairaga biki gi lawai da khangthok me thomdatli aduga amuk su chongsilaga biki gi puksep tu da mayana kan hekta chikthalei biki kan lawraga ningol gi masam da laktana chinglaga khangin inthoki fana sangna paithu inu pi du so upak upaga taba do hogona ba tawringe makok mayam ga manadaba mental problem khra leiba biki na flower vase su khullaga Ningol gi masado magi makhong ani karakta thamkraga makok tu da khangtom he thomge tawbaga thongdu makol hona thugai ragi matagum dog kaw khairak paduda biki makut chaplepki tanjadu da ningol biki da khangkaw kawraga chenthorak tuna thong khak anghangkre erondo mamit mana lang thoklaga lepalerami manakta motel du gi HR du sulepami leramba phibam da HR magi security da pau pikre emergency ni haikre Arun nupidu gi maong do ubada nupidu dagi thairaklaga nongsagum paisilai biki gi manak tamna chongsilaga thindat pawri masa phok chumna leptraba biki do Arun na kinna janjin thinjili ngangduna swai
Nupi angang na nakut sangba Kanglasa Enterprises sa singnaba yabra ha HR do sinaba tari khanda chansilaglaga khamdoi Staff nupi amma laklaga ningol bu room dudai puthok pikre HR nupa duna khamdoklaga Arun bu themi Security su yoraklabanina biki puthokre HR du su matha sare business mutladrana kire aduga phibam sida amo police ko biranu haidok su ikai sarami pangal thokpa ngablamde adu su Kanglasa Enterprises ta chawkraba tu hatpina bang namat pina balaitraba business amakhakni Kanglasa se aduna makoi so niyom amagi wangmada wangang lubada matik oide HR na Sir ekhoi yam lale sir hoina kai pambano ekhoi da haibiro ekhoi loina tawjanaba sem sarage Arun sorma pisu holibani sokningbada nupi angang ahal lamanda yamna masagi oina respect tawjaba misak ama oibana sumba thongsi magi kwaidigi asawbani pangal kan mamina pangal son mamida respect pidaba yade HR da onslei noigi motel se van torage yadori braha no yadori braba hozibak chairman do call to engonda matam leite amot pa mafam sida second am thog lepada hangoine sir chairman di Delhi da chatki Arun do sauna lawri adu eragana GM da HR tafing GM da call to kre minute amabu pharamoi GM du pairakle thawa isa sadana wa ngang na changlei Arun ge HR ga leiba mafam do lomda nupi du boy khoina ka manung sida makhut paisilaga chingsilubro magi sune soiba khra leramgani haina hek changak pani Arun lepam maduda ma nganglam badu chat lepkhre machimbal do khangpot phosan ki HR da mamit to amukhak sepag yinglui mangonda Kanglasa gi mini haiba khangalakti haina GM do wangang lectringe Arun na pairi business ama hangni haina hangaga safety and responsibilities amata leizadaba noi business se ben toksiloro complain ama lakpa matam da reason do hana khangaga wangang na fai general manager amagi duties and responsibilities kemta leitabra ta amu haibra GM na sir ai ta singna sir hoini khangzaudre adudani in haise Kanglasa gi staff nataba atopa business tek hangzaba mafam amagi staff oiram bataragadi noi gi adung be attitude tu ulaga mi bu namsilaga thamdoribra sir ai gi room da changaga fazana phama wari sarase sumba chamot na motel na sama da famga leidoba mi na te khangaba ai gi thak sige am ti khenai hangsit lang ba founder prithvi da khwai gi tang resort hotel kai da leige na handan thira chaliba mi sangni nonsense mi masa chenave staff am da lem na tharoi akhoi staff soisana noi gi soisana aduga fariba mi du soikhoi da sinaga dabani akhoi thokpa tawni hairge Arun thokre GM HR da saurang yingamaga masu gamga matung na tanaki khudakta Kanglasa gi security su kauduna biki gypsy da hapkatre Arun ga ningol ga na Arun gi gari da lagle ningol da thorok pe scooter duna staff amana thokre ningol makok tuk sikli tawi aduga laktane inbada tuition kibagi thabak aduga makut khoning da su chaina ko khra nari Arun ta singne mayam nungaitre ningol gi ira thangba ingangang sinba matau magni Arun na pung mari dara kanda bu kanana service na geba nangona kana chatlo haige Russia haiba south ki chapmon aba manba khayak na batuna ne aidi thingi haibani mani yadrini emergency ne na nangbu oida pa da bangang mem haidai ne oida bangang do kam na ngang di kai da soi kai soki ga hangak padu da khangzil na bakapning bada hek mapuning inung nushi na kapkre Arun sugari do tapna thawai aduga mukso adugi bu kappa hongna rena ningol aduga khumbanate ma heki kaptuna laikre Arun masu makhata na kappanu haidana themziludre ningol na kappa pharak po oina ngaidana laikre somdana ningol na halaktabaduda thabadi kaidorabano haina pakhatcherami ningol da phone tawbaduso phone do hotel gi room da puksai sai haurabanina off laikre chen masong mathoklamadi khallagi so nupa na ha koiba macha nattabanina thazade aduda tamna da oina call toraklami macha halaktabaduda tamna so sakhom da laikhibaga phone do ka da lehobana taramdre phire pasu pau phangbagi chathoki leramde ma tamna da so haidoklamde
Thaba thongal phoktok ki haina matik ama thorak linge mangonda ko lai number save tawdabani thaba su paikhatli hello kana imacha aine ai phone do kaikre office changa sai tuition mada wa makha taba nangdringe thaba na pakhatna hima kayam su iba kamaina tawre hospital da leiro ima sangak la ura kaisu tawdri imacha pakhat poi thakat poi tawbada ngaktang potharwana potharaga halakine lai thore hazupudi lambi da lai imacha pakhat lamini na call tawre ini phare phare kada yor aba yoshi laktore lambi da leire la la imasa thongal da ngairamage hoi asumna thamnakre thabasu manung da changmado hek nungai jaduna thongal da sum leire ningol ge eron ga su lambi da lai atop staff naga thilaktre wangang na de animak tumin tumi leine wangangan khraba nupi amana gyan tabi oikhibada eron na su wakhal inu nungai tre hayeng de walking hour pongkhai amaga chontharani kaige kushini phare ne ai bu yamna nakta thamning lagana lifetime oina ba ai loro nupa su phangre naral haira tapta ge saramnina ai su nungai dong male nangol lerandi eron hausi khakta da no mi tawri ma su lakna rei aduna faradra ai su nupi leitre leramoi haiba ai fasana khangi kring hek lauradana ego na marol ama akasyawi nangna fangdridana kay yoidoino ningol sat haizalai leizai bungo leizai singbaine koinere na koi law thok tabe wani yam male somdana tilo tamnaga cha ensang thong balore tung fire pahalak laga char se haina ngainari tv yingbana yingba game sanabana sanaba thabak subana suba magi thokpa yumgi mising do leinari tamna su fire pa kayang watligi hangna bahaina kada call tawba changi thonga salam laga phone do check tawbada mamagi miss call ani lerami adu oina hana call tawi pai ima id miss call gamta khangaudre sum tawrambra thaba wa de haidre hoi cha exing sara brand ne imana sum tawramba chanadri tamyai da thuba thabak amagi sathokiba mahalak pangai nari mahala chadoine ado yumgi chanaba ngai ai balairibra kaleni na ngai ai ba haptadi hautre chamthong oiraso aikhoi dongna tik tik laudana kalleri phaba aduna tamnina ima sabe yaba khra khallaga khra yam jasilo thaba noglei ima budi charine nangsu khra sauko them dana nang son be yab nate hoibe ima ai budi kem thoidok patawdi phare ai su thamage ko aikhoi su saksa ge tawnare ima hore lamu tawrage hoi haiduna phone thamnakre tamna mama ga phone wari sana baloi khrabatung firepada mu phone tawi firepada di oina bam su yauri bani oina ge khallaga phone tawba adobo thabak chinmana pairak lamde somna de firepa biki du phuduna warak libani firepa code kam ta litre whatsapp to khudang fau thet kalaga wahang hangdana biki du fuda bhore yamna chanai saudorak liba hingsabagi machingduga oiriba saban murti duga nupa aisidi asumna sukra maching thi dawni firebana nangi se kangla sasiga personal oiba nungai na dabla ibra ha nupi hak tak tasu nang boy kin fane am charga daine nang de gi nupi so nusibe tanabo oiramdrene ha leirang amabu satladi lahi chupke na ekta tholak pane ba natro nang police senior sukana roine nang fado saru juda yong khara kauraga u ala wa ma kholdo now en men silaga tag herakani vikina no engonda khut tha ba haibro tungda regret am chara kani ko aisa kana no khangbro firepa karemna machin ha machin khalaga noi nang kana no makok tara pan mara bolo natraga jala adu so idi kirene kamdau seba hairaga amuksu khunnamdana mamaidu da satchille naram satludawa noigumba kaya na customer oiba motel hotel kaya prostitute kaya gi one night stay ni mafam oino hen krabani marai bak thiba lanjadaba kaya amaso khudum chanma yarum ne nang ko ai khut yam thaning de adubu manung da fumi ba ai asawba sinadi nang bu hato khro hairabani nang ga ai gekna vasa personal ama aduga business ta so oire fire pachumna amung lepai biki ya koibada ram oina tabli chatlaga
Nang Home Minister gi PA ni haidai. Asi hairaga amu Firepa magi phone do lori court ki pocket ta hapido. Amu yengmada tamna gi miss call ahum lerami. Adubu ma tawrudre Home Minister do oina direct contact tawi. Hello. Tamo chai sung unabirabra. Unadri ne kai lere Firepa. Tamo gi PA se gi staff ta karan turan tawna bo hanaram fare. Police ta sinawra kamdok sige. As handak so mu tawrabra. Khara kanai haidana thambani. Mana police sokhradi aigi zati loire he Firepa. Inaw nang adumadi aigi ma yengla tawran. Ai PA amane yam thukna sillage. Mai hak takta ai yam sopa nangawani. Aigi PA ni hairaga aigi izat fatna yolabani mana. Hoi farina tamo. Adudi ai police ta arugi khadi totlage. Haidana call kakthale aduga mu Firepa biki da haire. PA from the outside kamdo basina. Adai amuk security amada onsilaga. Makong makut se pullaga mai thonga lang thom. Kra hana fudako makong ani maksu thudiu. Asi hairamaga Firepa magi kota su makut namana paira thori. Rundu hek wangmal kan thorakpaga sakpham mamohongi. Hathu adu tamnada phone toraga thori. Adubu busy hairakre paira kidre. Mamaidu rumal amana sitnana taithoga. As horrendi so malay redana. Aibu nakong si headphone hapchilaga isay full the lekhala chang mana fadong male. Haina mama pam de thorakle. Mayum lom de gari do yang na thorakle. Tanja isa sadana mobile du sokan na kingale. Number do save like tamina ma so pairam de. Torokliva phone da ma thoidok de yum yoba na maruni khale. Atopa number amade amuk so call tori. Anira ahum laksin sinna call pa paktok tok salakpaduda. Firepa su paikhale. Paikhatpaga Firepa hello haide. Torokliba misakta wanga ga pangairami. Atappa khonjal da kauri. Tamuye. Kaurak na hikik singduna kapai. Firepa masu khonjal da kanano irai na khangkrabani. Aduna gari gi speed up tharaga. Kai haninge. Tamuye nang kai lege. Haidog do hayone. Suro hikik kapaga. Ai ki luhongba kaire tamuye. Ai luhongaroy. Tamuye ai ki luhongba kaire. Nang egi nakta lakbigera. Ai tomta leibasu yam kire. Nang negi nakta leiradi ai kemta kiba phawdi. Nang egi nakta lakdinga moy sukhangi. Dubu ai nang miyam uningi. Suro kaino nang pamise. Nang na sumai ngonda yet pa pamise kaino. Nang na ningsing khudingi sumai ngonda paw phang bo narakpase. Tamnaga aiga gi yumban marida akaiba lakani ai nang go unaningde. Nang de ina WhatsApp ta message thabasu sinful torukte. Facebook IC da text thabasu sin torukte. Aduna I call torukpani. Tamu yai ai nang go wari yam sanani. Suk sangba ai ni hingak pasida ima pabong de di tamu yai ni hina lumbago ai na waradi nang ningsingaga ai hina kappe. Nangoda kanana ai gidama kapu haige. Ai di nang munong pata ningsing basangde. Ekai papong yai hoy naso. Tamuye nangonda lan kaya ini hainingi hai. Nang moy ka wari sana ba oina. Nong makakte koy da lakbira mo ba. Sinataba ay nangonda ki kemta ni Zeroy. Firepa amuso tamna gi waiting changak pada thona surugi call to kakthalaga tamna da mo call back toksili. Oina chawbi do kakthalai. Firepa suru da halaga call to gi khalamde. Tamna da su tawrudre. Hanjinna yum yobaga oina halagi haina halagle. Adubu thazalakliba surugi text tumadi urure. Text da karibu irakliba break makhol hauna pharaga gari khangkham khami. Aduga text da munna yenglaga laikre. Mikup khra yengduna lairuraba tung Firepa tapna sorholai. Gari do amuk thawba horakle. Adubu ma maithong amadi tawkre. Yum yorakle sakfam sem na bo ne. Gari do kara sa thousand banang kidre. Tamna bu thing na bo na bada. Mapam icha chadana khamam laga imung sangak pada. Mayam do TV yenga leirami. Adubu mani yenga libase tamna ni. Tamna ude mayam marakta. Kada leiram gani khangi. Aduna thuna chencha tawduna kakhalai. Kagi thongdo hanga changak pada. Tamna sofa da phammaga khudong midus rusu noinaga. Yengkiba mada yengle leirami.
Firipa tabli manakta changsilaga lepi. Thabak na yadadana kolga payaktre. Tamna mamaidu nakalamada leithokre. Firipa amursu leithokliba nakalduda lepsilaga mana paiduna famuli putori. Chimbal lingaga makol thokanda. Sorry. Tamna Firipa na irim limna famuli putoksilakpaduda nokningle. Adubu ma nokluradi sawa phakre khangtrani. Hena sauduna bo oina kige khan puhogolaga chatkre. Firipa masu makhung iping na thanglaga tamnai mamak lepsilei. Soikre haiba thabak na yadabai paidabani. Waiting su thengni. Aina mu call tawbada nangna mu kakthalaidudi. Hayeng deidine agi mobile speaker thadoga thambani. Nangna call tawrpa khuding miss oidanaba. Tamna amuksu Firipa put laktani thoki. Adu bhanta mukti in masu chatkidre. Laina su inthokpa ngamkidre. Tamna amukasu illi. Firipa machi lengde. Tamna gi khudang do ta pharaga magi pen tu ki pocket ta pun hamjinmine. Tamna na thuna satoi torokpada Firipa satoraklaga makut samlaga. Tamya wa haigese. Asi hairaga balcony ta thominarakle Firipa punna lekmine anima. Hasuksu thadokpa natre Tamna gi khutto. Garden da makut animakna punna paimine. Firipa mitna samlapna yengluraga Tamna da laisilaklaga mangonda yengdana lepliba Tamna gi napsep oiba saktamni yengluraga amuk atiya thakti yengkhatli. Atiya si yengune. Tamna su mathakta Firipa gi mit tung inaragi yengi. The sky says his soldier is only for the moon. The universe says the sun is only their half. The earth says this universe is her everything. The whole land says she cannot live without lake, ocean and rivers. Aday amok Tamna da yingli. Tamna su Firipa da yingthari michane animakto Firipa tapna. You know what my heart says cannot live without you. Firipa gi punsida Tamna lang machuni. Machu thoktaba punsidi fazafam leidabani. Nangno oinaraga sauraso aina oinaduna thimbagi mahut leitade. Pakhat yamna chawi. Punsina maikei lana humbiruraba ai ama oirubana nangna ibu thasabagi mayeng takidra haina ai yamna wai ai yam wai.